ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯕꯤꯁ ꯕꯕꯂꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈ꯭ꯔꯦ꯫ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯕꯤꯁ ꯕꯕꯂꯨ ꯃꯈꯥ ꯇꯥꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯕꯤꯁ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯕꯂꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯍꯟꯗꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯛꯁꯤꯟ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯕꯤꯁ ꯕꯕꯂꯨ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒ ꯄꯨꯜꯂꯒ ꯕꯦꯡꯒꯂꯣꯔꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯂꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯝꯕꯝ ꯕꯁꯟꯇꯤ ꯆꯍꯤ 50 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯊꯧꯕ ꯀꯧꯏ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯟꯆꯦꯟꯕꯤ ꯀꯧꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯨꯞꯅꯇꯒꯤ ꯆꯍꯤ 8 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯃꯥ ꯃꯆꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯍꯩꯔꯣꯏ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕ ꯁ꯭ꯀꯨꯜ ꯚꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯚꯦꯟꯁꯤꯡꯗ ꯃꯍꯩꯔꯣꯏ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯔꯚꯤꯁ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯠꯊꯈꯤꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯊꯕ ꯍꯧꯔꯒꯅꯤ, ꯂꯣꯏꯅꯅ ꯍꯥꯏꯕꯗ ꯂꯧꯗꯕ ꯁ꯭ꯀꯨꯜ ꯚꯦꯟꯒꯤ ꯁꯔꯚꯤꯁ ꯇꯧꯔꯤꯕꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁ ꯐꯥꯎꯕ ꯀꯛꯀꯅꯤ꯫ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯉꯁꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ SP ꯑꯃꯗꯤ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯄꯣꯁꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯥꯔꯥꯒꯤ ꯆꯥꯡ ꯑꯁꯤ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯍꯟꯊꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯑꯃꯗꯤ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯅꯤꯁꯤꯡꯒꯤ ꯂꯣꯟ ꯀꯣꯛꯄꯤꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯁ ꯑꯃꯗꯤ GST ꯂꯧꯕꯤꯗꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯈꯛꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯁꯝꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯚꯥꯔꯥꯁꯨ ꯍꯟꯊꯕꯤꯅꯕ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯒꯤ ꯗꯦꯂꯤꯒꯦꯁꯟ ꯇꯤꯝ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ MMTUꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MMTUꯒꯤ ꯗꯦꯂꯤꯒꯦꯁꯟ ꯇꯤꯝ ꯑꯁꯤꯅ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯃꯥꯌꯣꯛꯅꯔꯦ, ꯕꯤꯖꯤꯅꯦꯁ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯀꯝꯄꯅꯤ ꯃꯆꯥ ꯇꯧꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯨ ꯀꯥꯡ-ꯈꯣꯡ ꯆꯥꯏꯗꯨꯅ ꯆꯂꯥꯏꯕ ꯉꯝꯅꯗ꯭ꯔꯦ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯗꯁꯨ ꯁꯥꯊꯤꯕ ꯆꯩꯊꯦꯡ ꯄꯤꯔꯦ, ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈ꯭ꯔꯦ, ꯂꯩꯉꯥꯛ ꯑꯃꯗꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯨꯕꯁꯤꯡꯁꯨ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯌꯥꯎꯅ ꯁꯤꯡꯒꯠꯄ ꯉꯝꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯇꯦꯛꯁ ꯑꯃꯁꯨꯡ GST ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯐꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯧꯕꯤꯗꯅꯕ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗꯁꯨ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯦꯛꯁ ꯑꯃꯁꯨꯡ GST ꯂꯧꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯇꯧꯖꯔꯤꯕꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯄꯣꯠꯂꯨꯝ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯆꯥꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯏꯀꯣꯅꯣꯃꯤ ꯄꯦꯀꯦꯖ ꯑꯃ ꯄꯤꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯈꯤ꯫ ꯆꯤꯌꯔꯄꯔꯁꯟ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤꯁꯅ ꯍꯥꯏꯈꯤꯕ ꯋꯥꯔꯣꯜꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯈꯛꯇꯅ ꯑꯣꯏꯔꯤꯕ ꯂꯝꯗꯝꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯁꯨꯡ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕꯤꯔꯒ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯥꯔꯥꯒꯤ ꯆꯥꯡ ꯑꯁꯤ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯍꯟꯊꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯀꯌꯥ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫
पुनम असी मायोकनबा थेंगनबदा लमदम सिगी मियामदा खुदोंग चादबा अदुकी मतिक मायोकनै इंडियाना मणिपुरी सिंह असिबु भारत की प्रजा अमा ओइना खनबिरबदी थोंग मानना हिंगमिनबा अमदी लेमिनबगी थौसेल अदु पाइखटपियु हाइनसु फोंदोकी हाइरी मका तरकप पावदा मिजोराम दा चिन स्टेट लेबा लुप मरिगी मरक्ता शांति वारी सानख्रे मिजोराम के अचौब मकुक थोंबा सिविल सोसाइटी ऑर्गेनाइजेशन अमा ओरिबा जो रीयूनिफिकेशन ऑर्गेनाइजेशन जोरो की वाइस चेयरमैन अमदी चीफ मिनिस्टर 𝗨𝗠𝗟𝗡 की पॉलिटिकल एडवाइजर की फमसु पारिबा 𝗨𝗠𝗟𝗡𝗏 की आइजोल दा लेबा ऑफिस दा ngasi म्यांमार की चिन स्टेट दा लेबा तोंगान-तोंगानबा ऑर्गेनाइजेशन मरी अमतो ओइना पुनसिनबगी पांदमदा शांति की वारी सानदुना हिरम मंगादा यानबो पुरक्तुना खुयेक पिनग्रे ngasi जोरोना अचौबा थौदांग लौदुना अमतो ओइना पुनसिनबगी पांदमदा वारी सानकिबा म्यांमार की चिन स्टेट दा लेबा ऑर्गेनाइजेशन सिंग अदुदी चिन नेशनल फ्रंट CNF इंटेरियम चिन नेशनल कंसल्टेटिव काउंसिल ICNCC द चिन ब्रदरहुड अमदी चिन लैंड काउंसिल ने जो रीयूनिफिकेशन ऑर्गेनाइजेशन जोरो की जनरल सेक्रेटरी रामदिन लियाना ngasi पांथोकिबा अमतो ओइना पुनसिनबगी वारी सानबा अदुदा तोंगान-तोंगानबा मालेमगी मफम कयादा लैरिबा चिनकुगी जो एथनिक ट्राइब सिंग असि अमतो ओइना पुनसिनबा मथुक ताई हाइनसु मांगना फोंदोख्रे थोरम अदुगा मरी लैनना जोरो की वाइस चेयरमैन की फम पुबदा नतना मिजोराम की चीफ मिनिस्टर 𝗨𝗨𝗠𝗟𝗡 की पॉलिटिकल एडवाइजर की फमसु पारिबा हुनतेना ngasi म्यांमार की चिन स्टेट लेबा ऑर्गेनाइजेशन मरी की मरक्ता अमतो ओइना पुनसिनदुना नुंगसी चानना लेमिनबगी पांदमदा पांथोकिबा शांति की वारी सानबा असिदा जोरोना लौरिबा अचौबो थौदांग असिदा थागतप फोंदोखि चिन फुरुप की मरक्ता लेरिबा तोंगान-तोंगानबा लुप सिंगी मरक्ता अमतो ओइना पुनसिनदुना नुंगसी चानना लेबा हाइबसी मिजोराम अमदी इंडिया लेंगा की अपामबनी ngasi chathariba शांति की वारी असिदा इंडिया लेंगा की माइकैदगिसु सपोर्ट तौरकली हाइना महांगना फोंदोखि निंगसिंगबा याबदी ngasi शांति की वारी सानकिबा तोंगान-तोंगानबा लुपसिंग असिगी मरक्ता मतम अमदा खुलाई पाइदुना अमगा लांथेंगनबदा मिसी मिना असो अपन कया थोकिबा लेख्रबनी।